welcome back to my channel. Mayam, aikoy ngasi mabung ahumgi machan haiba film du adugi shooting tawdini. Artist ya mayame ai mayam du ulak ke konsi. Na makeup bikicha tangbi koi kripagi mabung ne. Ramila. Atay mayam mama yauri staysa. Sina dasadandani silay se masi ahan oi silakpagi intham challe ye pegi si dasu ji laire ido chakita laire gepe se sidui ne si je namsida noi nam dai kai geno silay myam sina Kripa dai desi. Kripa sing asai makeup tau dengan nambira kan ham music nambah yare ko. Anda selfie tau ni naon hagi Si aku ini kai none. Director ni se. Director kam hero. Kripa kan na pasabi sagali music anna. Siam kan so foto nambiri. Yare se. Nama bane se. Ma, hawal le rame. Last time hawal le rame sedai sida. Koi shooting tau ba hawrage ai matang num ulake shooting tau ba matik tu koi tu sa sa phajari ngona oiri. Ula age ko mayam ai matang. Ko bila eh. Na ko be. Maki doi ra. Adu to ko uni ne kam thora ido. Ay nabira ke bro nang gihe. Dulu sih yang mau motor. Asal buat turut ini besar mayam juga pulak dah. Kepegi jadi iyo tu ini magi sih. Iyo dah sak suka suka jorok pergi nonton. Tidak besar, apa minum apa? tapi yang isi dah kesor. Masih tak ada tu lagi. Siapa tadi? Kau tu kau mah. Kami he. Cici tak tahu kaya. Tengok mau apa bu? Tengok. Nak itu gini. Saya ni saya lupa. Mama dia sini. Ama semua sini tu. Sisi le. Yang tu dah tu. Tengok. Mama sini ni. Ama kan itu tu. Mama sini. Ama lo kopi. Ama lo kopi. Nih. Aku perlu apa? Aku beri ya. Atuba, ya ma. Oh, sana. Atuba, Ya ma. ya Atuba. Nak tabro. nak kau tahu tak? Isa dah mungkin dia. Itu mulai dari sejarah dia. Kau tu minum apa? Mama jadi dia ada macam mana? Kamu tahu tak? Saya tahu. Ayo, ni pun dah beri. Kaya bagi siapa? Sudah tahu berkata. Karena tahu sih, sang kamu loi lau sih di lau sih. Aduh sih itu nih, betul. Hꯧji ngai si da matang dam da bani khoi gi taran ngai ni khoi na hoji phami si Moi loi ngai. Nanti sedih ni. Cek kan aja sih bang. Sama bisa bukan aja. mayam matang dam da ngai ni ha ta ni seleb nai na namak ti ni especially phami ni ta ke me Aduh, hey mana?
떠오르잖아. 떨어져서 그래서 지금 또 허겁고 오거든. 아도 허겁이 오고 그런 산을 세봐. 내 서로이다. 떠오르 해도 허겁고 지금 감탄나기도 로시 이거 왜 안 나와? 나랑 또 그런 거 아니야? 어디야? 그거. ꯃꯆꯟꯅꯨꯄꯤ ꯁꯤꯕꯒꯤ ꯀꯞꯄ ꯁꯥꯗꯣꯏꯅꯤ ꯍꯧꯖꯤꯛ 덕선나비 ꯃꯌꯥꯝꯁꯦ ꯇꯧꯁꯤꯟꯅꯕꯤ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯤꯡꯁꯦ 이제는 하이브네요. 시계노 한번더 궁금한 거 되네요. 아도 너희 이제 뭐 많이 했더니 이제 야는 들어가. 실례로. 뭐 완전 매한번 매한 정도래. 나비는 손도 나와. 이사이사나 빨정하게 아, 야, 나비는 손도 내요. 카메라맨 예목게 개페 인기도래 hꯧꯖꯤꯛ 상고음네 hꯧꯖꯤꯛ ꯆꯦꯟꯈꯠꯂꯛꯇꯣꯏꯁꯦ ꯌꯥꯝ mày tụi mình lên đây cái nào hơn đi hay không chiếc cây nó nó sẽ lấy là hàng này dùng bàn gì mà khay dùng bàn kia hay có phi đẹp to nó sẽ là khang gì 이제 nào nó còn nhớ cho mà phẳng hơn anh nào 이나 마싱가 끼에나 먹는 농시나 오늘서부터 나처럼 밤새기 매운 커피 hꯧꯖꯤꯛ siꯕꯗꯣ ꯅꯪ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯕꯤꯒꯦ 시그래 ꯃꯃꯥꯗꯤ ꯃꯃꯤꯠꯀ ꯄꯨꯡꯄꯣꯝ ꯄꯣꯝꯃꯤ ꯃꯆꯥꯅꯨꯄꯤ ꯁꯤꯕꯩ ꯀꯞꯄꯗꯣ 시수 시ꯗꯕꯁꯤꯗ ꯇꯧꯁꯤꯟꯅꯕꯤ ꯉꯥꯛꯇꯅꯦꯃꯤ mama sanjay kami chồng rất kiên sang hay bà mà cha đi vào cái ông con gái view nó quay mày à anh mà sẽ flash đến là cái đồ bọc 저기 라스트 나도 파스 배경 띄어도 봐. 아도 한대 너무 아도 디 마코피 홍지 제 마코피 홍지 아니 마 텔비 문자에 버리는 거 못 캡처 거 야니 대비는 다래 동 거고. 라스단다지 사마스타이 트레 드나지 마카노스타리 나 나사게 나세 브레드 캔서기 라스게 저we 해봐 이 하나 칸게 내가 이 파트 있잖아 너 밑에 하게 연클로 이거 project चले न चले यदि से नाउ अनासु ले जते अदुना इकनादसु ओइना जब फंगनफ्रे आइना नमा आइना इना मसिंग दो ओइना जखिबा नाउ फी साखिबा ngang mo daba kaya ngang kiba do nasa mo pamili ka na ngapiyo kay di bita na hay oy ay koy na nang waro mo kay sulay tiye siya kapano siya azabi na mo hay kamdana na magit hoy ay koy din nang oy na zaba duda kaya na dun pinzari ba ni nasado waran ni kapano siya pinahayo ma ai nei na masinda onya jakiba nau thi sakiba matamna ngang lo ngang kiba tawru de kya to kiba singdo apam ni nasan na khana ki ko
예제 콧가도 그래 마이다 그거 하고. ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯆꯦꯟꯕ ꯅꯨꯡꯉꯥꯏꯇꯕꯅꯤ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ ꯁꯦ ꯀꯞꯀꯅꯨ ꯁꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯗꯦꯕꯅ ꯑꯃꯨꯛ ꯗꯦꯕꯅ ꯂꯧꯔꯨꯁꯦ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯣꯀꯦ 정전 몰라. 시기비 정전. ꯍꯣꯏ ꯑꯇꯣꯞꯄ ꯁꯨꯇꯤꯡ ꯁ꯭ꯄꯣꯠ ꯑꯃꯗꯅꯦ ꯂꯥꯛꯏꯁꯦ ꯄꯨꯡ 8:30 ꯇꯥꯔꯦ ꯌꯥꯝ ꯏꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯪꯕ ꯌꯥꯗꯕꯅꯤꯅ ꯐꯤ ꯑꯄꯥꯕꯁꯤꯒ ꯇꯧꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯗꯥꯏꯔꯦꯛꯇꯔ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯤ ꯗꯥꯏꯔꯦꯛꯇꯔꯅꯤ ꯁꯤꯕꯅꯤꯁꯦ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟ ꯔꯦꯗꯤ ꯇꯧꯖꯔꯦ ꯍꯧꯖꯤꯛꯁꯦ ꯇꯤꯚꯤꯇꯥ ꯄꯥꯏꯔꯒ ꯆꯠꯀꯗꯣꯏꯅꯤ ꯁꯤꯗ ꯇꯣꯡꯉꯒ ꯂꯩꯗ ꯐꯝꯐꯝ ꯄꯤꯕꯤꯔꯤ ꯍꯥꯏꯔꯤꯕ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯕꯦꯂꯨꯟ ꯄꯥꯏꯕꯗ ꯃꯊꯟꯇ ꯄꯥꯏꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯌꯥꯝ ꯏꯪꯉꯦ ꯕꯥꯔꯗꯦꯒꯤ ꯁꯤꯟꯅꯦ ꯒꯦꯄꯦꯒꯤ ꯅꯝꯗꯣꯏꯁꯦ ꯏꯁꯩ ꯁꯦ ꯚꯥꯏꯔꯦꯜ ꯆꯠꯇꯧꯕ ꯐꯣꯇꯣꯅ ꯁꯂꯥꯛ ꯁꯥꯗꯧ ꯍꯥꯏꯗꯅ ꯆꯥꯏꯊꯣꯛꯀꯗꯧꯕ ꯆꯥꯏꯔꯦ ꯁꯤꯁꯦ ꯀꯥꯞꯄꯗꯤ ꯉꯥꯛꯇꯪ ꯉꯥꯏꯔꯕ ꯄꯠꯇꯣ ꯊꯣꯛꯂꯛꯑꯅꯦꯕ ꯅꯥꯕꯨ ꯌꯥꯝ ꯉꯥꯎꯖꯕ ꯅꯨꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯁꯦ ꯐꯣꯇꯣꯗꯨꯗꯤ ꯃꯃꯥꯏꯗꯨꯗꯤ ꯅꯜꯂꯨꯅ ꯂꯪꯗꯨꯗ ꯅꯪꯗꯣ ꯂꯪꯗꯨꯗ ꯅꯜꯂꯣꯗ ꯑꯗꯨꯗ 나빠맘니 나빠맘니 ꯅꯪꯒꯤꯗꯣ ꯊꯦꯡꯅꯤꯡꯕꯩ ꯑꯣꯏꯔꯦ 우레로이 야베 요거 저그리 우레고 이쁘노 사 이쁘노 anh phải cầm đi ăn rồi nó bé rồi cái nó web cái này kìa làm thế nào phone gì cái nó chuyện như ꯅꯪꯒꯤꯗꯣ ꯒ꯭ꯂꯦꯔꯗꯣ ꯁꯤ ꯒ꯭ꯂꯦꯔꯗꯣ ꯁꯤꯅ ꯀꯛꯑꯣꯕ rồi cái mũi gió rồi ꯕꯤꯃꯥ ꯍꯧꯒꯠꯂꯁꯤ ꯔꯦꯗꯤ ꯇꯧꯕ ꯂꯥꯏꯛ ꯒ꯭ꯔꯥꯐ ꯅꯣꯏ ꯒ꯭ꯔꯥꯐ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏꯗꯅꯤꯗ ꯑꯗꯨꯗꯅ ꯑꯩꯅ ꯄꯦꯟꯖꯔꯤ ꯂꯣꯏ ꯂꯨꯝꯖꯔ ꯀꯔꯤꯅꯣ ꯃꯣꯏ ꯇꯧꯔꯤ ꯅꯈꯣꯏ ꯂꯨꯝꯁꯥꯒꯅꯨ ꯃꯥꯏ ꯁꯦꯗꯣꯝ ꯈꯤꯇꯪ ꯊꯣꯛꯑꯦꯕ ꯅꯣꯛꯁꯟꯅꯕꯗꯤ ꯌꯥꯝ ꯋꯥꯔꯦ ꯌꯥꯝ ꯁꯥꯡꯅ ꯄꯥꯏꯔꯣꯏꯁꯦ 아무 여러가 동민으로 와봐. ꯅꯪꯒꯤ ꯃꯥꯏꯗꯣ ꯎꯅꯅꯕ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯔꯒꯦ. ꯉꯥꯏꯔꯣꯀꯣ ꯃꯃꯥ ꯂꯧꯁꯤꯀꯣ 야봐. 먹어. 야봐. ꯔꯦꯗꯤ 콧돌에 먹어. 콧돌에. 오라 누이야. 내가 이따 동네 캠까지. 그래도 맞으나 자기 내가 깜빡했어
ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯏꯪꯗꯕ ꯁꯥꯔꯒ ꯏꯁꯩ ꯅꯝꯃꯤꯅꯦ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯏꯪꯕꯅ ꯂꯣꯏꯅꯔꯦ ꯌꯦꯡꯕ ꯃꯌꯥꯝꯗꯤ ꯖꯦꯀꯦꯠ ꯀꯩꯀꯩ ꯂꯤꯠꯂꯒ ꯌꯦꯡꯕꯅꯤꯅ ꯐꯩꯌꯦ ꯑꯗꯨꯒ ꯀꯨꯝꯃꯤꯕ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯏꯪꯕꯅ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯪꯕꯅ ꯈꯥꯡꯉꯝꯗꯕꯩꯅꯦ ꯃꯁꯛ ꯇꯣꯛꯂꯣ ꯃꯁꯛ ꯎꯠꯂꯣ ꯃꯌꯥꯝꯁꯤ ꯏꯪꯕꯅ ꯂꯣꯏꯅ ꯂꯣꯏꯔꯦ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯁꯤꯜꯂꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯔꯤ ꯍꯨꯃꯥꯡ ꯌꯥꯝ ꯊꯤꯅ ꯁꯧꯋꯦ ꯍꯨꯃꯥꯡ ꯁꯧꯕꯩ ꯆꯥꯡꯁꯦ ꯍꯥꯏꯕꯤꯔꯅꯨ ꯍꯥꯏꯔꯤ ꯁꯦ ꯍꯨꯃꯥꯡ ꯁꯧꯕꯤ ꯉꯥꯛꯇꯅꯤ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯗꯣ ꯐꯤꯂꯝꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯄꯥꯝꯖꯔꯨꯕ ꯁꯤꯟꯐꯝꯅꯤꯅ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯇꯧꯔꯤꯅꯤ ꯑꯗꯨ ꯗꯥꯏꯔꯦꯛꯁꯟ ꯄꯤꯔꯤ ꯃꯥꯅ ꯏꯁꯩ ꯆꯠꯅꯤꯡꯃꯟꯕꯒꯤ ꯍꯧꯖꯤꯛ ꯉꯥꯎꯈꯠꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯃꯤꯁꯤ ꯆꯠꯄꯗꯣ ꯏꯁꯩ ꯌꯥꯝ ꯁꯛꯅꯤꯡꯕꯩꯁꯨ ꯅꯠꯇꯦ ꯑꯥꯗ ꯉꯥꯏꯖꯔꯝꯗꯣꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯇꯨꯝꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯅꯥꯀꯟꯗ ꯆꯪꯉꯛꯏꯁꯤꯅ ꯍꯩꯃꯥ After a long time, I found a monkey. Look, I am the big monkey of Manipur. Look ꯍꯩꯃꯥ ꯃꯅꯤꯄꯨꯔꯒꯤ ꯌꯣꯡ ꯑꯃꯁꯨ ꯂꯥꯛꯑꯦ monkey. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯨꯇꯤꯡ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ